Pahalgam gi attack Matungda Bharat Amdi Pakistan Anigi Marak Khoiswnaba Hengatlakle masigi mathakta ngasi ahing line of control gi ngamkhai paringi mafam kayada Pakistani lanmi singna nongmai kapsilakre Bharat lanmi gi maikede gi su akanba paukhom pi ki haina official source na palle terrorism gi thawong toriba khudingmakpu ahakpa chairak pidana tokloi haina Prime Minister Narendra Modi na akanba wafam thamkre Bihar gi Madhubani district ta pangthokiba National Panchayati Raj Degi Thoramda Prime Minister na terrorism ki thawong toriba khudingmakpo ahakpa cherak pidana tokloi amasung India na araiba sakti season naduna mara leizadraba sikraba pomnamaki justice pigani haina akanba wafam thamkre amasung mahakna makha taraduna hai madudi cherakasida asuki matik satigani terrorist sing aduna wakhal dafau lamba fangloidaba amuk hanna asigumba crime asi taudanaba chap chaba paukhum pigani haiki makhatana haikibada jati pumba wariba asida amata oiri makhata kibada miyoiba jati humanity da thazaba mipum khudimak ekhoiga loinena leiri